ꯑꯅꯤꯁꯨꯕ ꯄꯟꯗꯨꯞ ꯅꯣꯡ ꯉꯥꯟꯄꯨꯡ ꯇꯧꯔꯛꯄꯗ ꯃꯉꯥꯏꯔꯤ ꯑꯃꯤꯔ ꯃꯆꯦꯝꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦ ꯃꯆꯦꯝꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯔꯦ ꯂꯪꯐꯩꯗꯒꯤ ꯊꯨꯡꯂꯕꯒꯤ ꯋꯥꯕꯅꯦ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯒ ꯇꯨꯝꯕꯅꯦ ꯃꯃꯤꯠ ꯐꯥꯛꯂꯤ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯕꯒꯦ ꯑꯃꯤꯔ ꯑꯁꯨꯛ ꯉꯟꯅ ꯍꯧꯒꯠꯂꯛꯂꯤꯁꯤꯕꯣ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕꯗꯣ ꯑꯄꯥ ꯍꯧꯒꯠꯂꯝꯈꯤꯔꯣꯏ ꯇꯨꯝꯃꯨꯀꯣ ꯆꯠꯂꯣ ꯉꯟꯃꯜꯂꯤ ꯁꯥꯎꯔꯛꯀꯅꯤ ꯑꯃꯤꯔ ꯃꯆꯦꯝꯒꯤ ꯈꯨꯌꯥꯗ ꯆꯪꯂꯛꯇꯨꯅ ꯇꯨꯃꯤꯟ ꯐꯝꯃꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯦ ꯉꯥꯏꯍꯥꯛ ꯐꯝꯃꯝꯂꯒ ꯑꯃꯨꯛ ꯒꯦꯁ ꯔꯨꯝꯂꯣꯝꯗ ꯀꯥꯒꯤ ꯊꯣꯡ ꯂꯣꯜꯂꯝꯗꯦ ꯏꯜꯂꯨꯕꯗ ꯃꯇꯣꯝꯇ ꯍꯥꯡꯗꯣꯛꯆꯔꯛꯏ ꯑꯃꯤꯔ ꯀꯥꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯆꯥꯁꯨ ꯃꯤꯀꯞ ꯊꯣꯛꯂꯝꯗ꯭ꯔꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯝꯂꯤ ꯌꯦꯡꯂꯝꯂꯒ ꯇꯨꯃꯤꯟ ꯑꯃꯨꯛ ꯍꯟꯗꯣꯛꯂꯛꯂꯦ ꯃꯍꯥꯛ ꯅꯠꯇꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤ ꯑꯃꯠꯇ ꯍꯧꯒꯠꯅꯗ꯭ꯔꯤ ꯃꯍꯧꯁꯥꯗꯒꯤ ꯌꯥꯍꯧ ꯉꯟꯕꯤ ꯃꯃꯥ ꯅꯨꯔ ꯕꯦꯒꯝ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤ ꯀꯥ ꯈꯨꯗꯤꯡ ꯆꯪꯂꯝꯂꯒ ꯑꯃꯤꯔ ꯃꯃꯤꯠ ꯃꯃꯥꯏ ꯇꯥꯊꯣꯛꯇꯨꯅ ꯃꯁꯥꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯣꯔꯥꯏꯐꯝ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯐꯝꯂꯤ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯂꯥꯏꯔꯤꯛ ꯑꯣꯔꯥꯏꯕꯗꯨ ꯈꯣꯏꯖꯪꯗꯦ ꯏꯔꯥꯡ ꯂꯥꯡꯏ ꯍꯧꯈꯤ ꯈꯪꯍꯧꯗꯕ ꯃꯇꯝꯅꯤ ꯃꯄꯥꯟꯂꯣꯝꯗ ꯃꯃꯥꯒ ꯀꯅꯥꯅꯣ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯗꯨꯅ ꯆꯤꯡꯉꯩ ꯂꯥꯛꯏ ꯑꯗꯣꯝꯗ ꯗ꯭ꯔꯥꯏꯚꯔꯗ ꯑꯪꯀꯜ ꯑꯩꯈꯣꯏ ꯏꯆꯦ ꯉꯔꯥꯡ ꯂꯥꯛꯑꯦꯗꯣ ꯑꯋꯣꯏꯕꯔꯅꯦ ꯍꯩꯃ ꯑꯃꯤꯅ ꯍꯥꯏꯔꯝꯗ꯭ꯔꯣ ꯍꯥꯏꯗꯦꯅ ꯃꯤ ꯑꯃ ꯊꯤꯜꯂꯨꯗꯃꯛ ꯍꯥꯏ ꯏꯆꯦ ꯉꯔꯥꯡ ꯂꯥꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ ꯒꯥꯔꯤꯅ ꯂꯧꯕꯤꯔꯝꯒꯗꯧꯕꯅꯤ ꯑꯄꯥꯅ ꯂꯧꯕꯤꯔꯨꯔꯕꯅꯤ ꯒꯥꯔꯤꯗ ꯑꯃꯤꯅ ꯍꯥꯏꯁꯤ ꯍꯥꯏꯕꯗ ꯑꯪꯀꯜ ꯋꯥꯒꯅꯤ ꯍꯥꯏ ꯀꯔꯤꯒꯤ ꯋꯥꯗꯧꯔꯤꯕ ꯅꯍꯥꯛꯅꯁꯨ ꯍꯥꯏꯕ ꯌꯥꯏ ꯅꯨꯔ ꯕꯦꯒꯝ ꯒꯥꯔꯤꯒꯤ ꯁꯣ ꯄꯨꯊꯣꯛꯂꯛꯇꯨꯅ ꯄꯤꯔꯩ ꯗ꯭ꯔꯥꯏꯚꯔꯗ ꯗ꯭ꯔꯥꯏꯚꯔꯅ ꯒꯥꯔꯤ ꯊꯝꯐꯝꯂꯣꯝꯗ ꯃꯥꯅ ꯃꯆꯦꯝꯒꯤ ꯀꯥꯗ ꯃꯆꯦꯝꯁꯨ ꯃꯤꯀꯞ ꯊꯣꯛꯂꯝꯂꯦ ꯇꯥꯔꯦꯅꯦ ꯑꯩꯁꯨ ꯗ꯭ꯔꯥꯏꯚꯔ ꯂꯥꯛꯂꯦ ꯍꯥꯏꯕ ꯑꯄꯥꯁꯨ ꯍꯧꯒꯠꯇ꯭ꯔꯤ ꯆꯆꯥꯁꯨ ꯍꯧꯒꯠꯇ꯭ꯔꯤ ꯉꯥꯏꯍꯥꯛꯇ ꯂꯥꯡꯈꯤꯅꯨꯅꯦ ꯅꯪꯕꯣ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯗꯦꯗ ꯅꯍꯥꯛ ꯇꯥꯔꯝꯈꯤꯔꯣꯏꯗ꯭ꯔꯥ ꯇꯥꯛꯀꯦ ꯂꯥꯛꯄꯅꯤꯗ ꯑꯃꯨꯛ ꯆꯠꯈꯤ ꯃꯄꯥꯟꯂꯣꯝꯗ ꯍꯟꯗꯛꯅ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯅꯥꯛꯇ ꯏꯆꯦꯅ ꯀꯔꯤ ꯄꯨꯔꯛꯏ ꯏꯕꯨꯡꯉꯣ ꯑꯩꯒꯤꯔ ꯑꯪꯀꯜ ꯍꯣꯏꯅꯦ ꯅꯪꯒꯤꯅꯦ ꯑꯩꯒꯤꯕꯨꯗꯤ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯀꯗꯒꯦ ꯑꯪꯀꯜꯒꯤꯁꯨ ꯄꯨꯔꯛꯄꯅꯤꯗ ꯀꯔꯤꯅꯤꯅ ꯑꯩꯒꯤꯗꯤ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯋꯣꯏꯕꯔꯅꯦ ꯊꯥꯖꯗꯦꯕꯣ ꯍꯣꯔꯦꯟ ꯏꯆꯦꯗ ꯍꯪꯉꯨ ꯄꯨꯕꯨ ꯄꯨꯔꯛꯂꯝꯂꯕꯗꯤ ꯅꯪꯒꯤ ꯇꯣꯐꯤ ꯂꯩꯒꯅꯤ ꯏꯆꯦꯒꯤꯁꯨ ꯂꯩꯒꯅꯤ ꯑꯩ ꯇꯣꯐꯤ ꯆꯥꯅꯤꯡꯗꯦꯗ ꯀꯔꯤꯗꯤ ꯆꯥꯅꯤꯡꯉꯤ ꯑꯩ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ ꯑꯪꯀꯜ ꯑꯗꯨꯗꯤ ꯑꯄꯥꯝꯕ ꯍꯥꯏꯌꯨ ꯌꯥꯒꯗ꯭ꯔꯅꯦ ꯑꯪꯀꯜ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯍꯥꯏꯌꯨꯅꯦ ꯏꯆꯥꯅ ꯄꯥꯝꯕꯗꯨ ꯑꯗꯨꯕꯨꯔꯣ ꯍꯣꯏꯅꯦ ꯍꯥꯏꯌꯨꯅꯦ ꯉꯔꯥꯡ ꯏꯆꯦꯕꯨ ꯑꯩꯈꯣꯏꯒꯤ ꯆꯆꯥ ꯑꯃꯅ ꯊꯤꯟꯕꯤꯔꯛꯏ ꯃꯥꯕꯨ ꯊꯤꯟꯍꯟꯒꯅꯤ ꯍꯥꯏ ꯒꯥꯔꯤꯗ ꯑꯪꯀꯜꯕꯨ ꯊꯤꯟꯖꯨꯉꯥꯏꯗꯅ ꯑꯩꯁꯨ ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯅꯪꯁꯨ ꯃꯆꯦꯝꯅ ꯀꯧꯔꯛꯇꯨꯅ ꯑꯃꯤꯔ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯆꯦꯟꯈ꯭ꯔꯦ ꯃꯄꯥ ꯃꯦꯍꯦꯔꯥꯂꯤꯁꯨ ꯍꯧꯒꯠꯂꯝꯂꯦ ꯃꯆꯦꯝꯅ ꯆꯥ ꯂꯣꯟꯈꯠꯂꯝꯂꯦ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯒ ꯆꯆꯥꯗꯨ ꯍꯧꯗꯣꯛꯎ ꯀꯔꯤꯅꯣ ꯅꯪꯅ ꯗ꯭ꯔꯥꯏꯚꯔꯗ ꯍꯥꯏꯔꯨꯔꯤꯕꯗꯣ ꯏꯔꯥꯡ ꯂꯥꯡꯒꯅꯨ ꯑꯄꯥꯅ ꯆꯠꯍꯜꯂꯣꯏ ꯍꯥꯏꯔꯕꯗꯤ ꯅꯪ ꯀꯝꯗꯧꯅꯤ ꯑꯩ ꯀꯔꯤꯁꯨ ꯂꯥꯡꯗꯦꯅ ꯀꯣꯏꯆꯦꯟ ꯆꯦꯟꯒꯅꯨ ꯇꯨꯃꯤꯟꯅ ꯐꯝꯃꯨ ꯃꯐꯤ ꯑꯐꯕꯀ ꯁꯦꯠꯂꯝꯃꯦꯅ ꯍꯥꯏ ꯑꯃꯤꯔ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯥꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕꯗꯨ ꯃꯊꯟꯇ ꯌꯦꯡꯉꯤ ꯏꯆꯦ ꯑꯩꯈꯣই ꯆꯆꯥꯁꯤꯕꯨ ꯄꯥꯡꯒꯜꯂꯥ ꯍꯥꯏ ꯑꯉꯥꯎꯕ ꯃꯩꯇꯩꯅꯤ ꯑꯗꯨꯒ ꯃꯥꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤꯗ ꯆꯥꯛ ꯆꯥꯔꯤꯕ ꯆꯥꯛ ꯆꯥꯕꯕꯨ ꯀꯩꯗꯧꯕꯒꯦ ꯑꯩꯈꯣꯏꯁꯨ ꯆꯥꯔꯨꯗ꯭ꯔꯥ ꯃꯩꯇꯩꯒꯤꯗ ꯅꯆꯦ ꯁꯪꯁꯨ ꯆꯥꯕꯗꯨꯗꯤ ꯏꯆꯦ ꯁꯪꯈꯣꯏꯕꯨꯗꯤ ꯑꯇꯩꯗꯤ ꯆꯥꯗꯦꯗ ꯑꯉꯥꯎꯕ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏꯗꯨ ꯉꯥꯎꯗꯦꯗ ꯃꯥꯅ ꯍꯦꯛ ꯍꯥꯏꯖꯤꯟꯅꯔꯤꯌꯦ ꯅꯍꯥꯟ ꯑꯄꯥꯒꯤ ꯃꯔꯨꯞ ꯃꯩꯇꯩ ꯑꯃ ꯂꯥꯛꯑꯝꯃꯤ ꯑꯄꯥꯅ ꯆꯥꯛ ꯆꯥꯈꯤꯁꯦ ꯍꯥꯏꯕꯗ ꯌꯥꯗꯦꯅꯦ ꯆꯥꯛ ꯂꯥꯝꯗꯗꯨꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯅꯁꯥ ꯅꯎ ꯏꯋꯥꯎ ꯋꯥꯎ ꯅꯅꯞ ꯅꯇꯤꯟ ꯏꯆꯣ ꯆꯣꯕꯗꯨꯗ ꯇꯨꯀꯠꯆꯕ ꯑꯃ ꯑꯃꯤꯔ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯦꯍꯦꯔꯥꯂꯤ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯦ ꯍꯪꯉꯤ ꯃꯆꯥꯗ ꯏꯕꯦꯝꯃ ꯂꯣꯏꯔꯛꯂꯕ꯭ꯔꯥ ꯅꯪꯒꯤ ꯆꯆꯥꯗꯨꯕꯣ ꯑꯃꯤꯔ ꯎꯕꯗ ꯍꯩꯃꯥ ꯉꯔꯥꯡ ꯅꯆꯦꯅ ꯂꯩꯔꯛꯄꯁꯤꯡꯗꯨ ꯂꯣꯏꯅ ꯁꯦꯠꯂꯕꯣꯏꯔꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯑꯃꯤꯔ ꯀꯔꯤꯃꯇ ꯈꯨꯝꯂꯛꯇꯦ ꯑꯃꯤꯅꯥꯅ ꯍꯥꯏ ꯆꯥꯕꯨꯗꯤ ꯂꯣꯏꯔꯅꯤ ꯑꯄꯥ ꯇꯟ ꯈꯔꯒ ꯍꯧꯁꯤꯔꯥ ꯇꯧꯔꯤ ꯆꯆꯥꯁꯨ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯈꯤꯁꯅꯨ ꯍꯧꯒꯗꯧꯕꯅꯤ ꯏꯆꯥꯁꯤꯗꯤ ꯑꯃꯤꯔ ꯅꯪꯒꯤ ꯆꯆꯥꯗꯨ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯦ ꯍꯧꯗꯣꯛꯂꯨꯆꯗꯅ ꯊꯦꯡꯈꯤꯗꯨꯅ ꯇꯣꯛꯀꯅꯤ ꯑꯃꯤꯔ ꯆꯦꯟꯈꯤ ꯍꯔꯥꯎ
ꯆꯪꯈꯤꯕꯗ ꯆꯥꯆꯥ ꯍꯧꯒꯠꯂꯝꯂꯦ꯫ ꯕꯥꯊꯔꯨꯝ ꯃꯅꯨꯡꯗ ꯏꯔꯨꯖꯕꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯍꯩꯕꯒꯤ ꯁꯧꯝ ꯇꯥꯔꯦ꯫ ꯇꯨꯃꯤꯟ ꯆꯪꯂꯛꯇꯨꯅ ꯆꯧꯀꯤ ꯑꯃꯗ ꯐꯝꯂꯦ꯫ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯄꯗ ꯑꯃꯤꯔ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯤ꯫ ꯁꯂꯥꯝ ꯇꯧꯏ꯫ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯃꯤꯔ, ꯅꯪꯒꯤ ꯆꯥꯆꯥꯁꯤ ꯁꯝꯅ ꯏꯁꯥꯡ ꯁꯥꯡ, ꯀꯣꯏ ꯂꯥꯡ ꯏꯆꯣꯝ ꯆꯣꯝ ꯑꯉꯥꯎꯕ ꯃꯥꯟꯗ꯭ꯔꯥ? ꯃꯥꯟꯗꯦꯗ, ꯆꯥ ꯂꯣꯏꯍꯧꯔꯦ, ꯑꯄꯥꯅ ꯍꯧꯗꯣꯛꯂꯨꯆꯣ ꯂꯥꯛꯄꯅꯤ, ꯑꯁꯤꯗ ꯄꯨꯔꯛꯎꯔꯥ? ꯑꯩꯒꯤ ꯆꯥ? ꯑꯄꯥ ꯍꯣꯏꯒ ꯊꯛꯃꯤꯟꯅꯁꯤ, ꯀꯔꯤꯒꯤ ꯏꯇꯣꯝꯇ ꯊꯛꯀꯅꯤ? ꯑꯩꯍꯥꯛ ꯁꯦꯝ ꯁꯥꯕ ꯌꯥꯎꯔꯨꯈꯤꯒꯦ꯫ ꯆꯦꯜꯂꯛꯏ ꯑꯃꯨꯛ ꯃꯆꯦꯝꯒꯤ ꯅꯥꯛꯇ, ꯏꯐꯤꯡ ꯐꯤꯡꯅ ꯇꯝꯂꯦ꯫ ꯏꯆꯦ, ꯆꯥꯆꯥ ꯏꯔꯨꯖꯕ ꯂꯣꯏꯍꯧꯔꯦ, ꯑꯄꯥꯒ ꯊꯛꯃꯤꯟꯅꯒꯅꯤ ꯍꯥꯏꯍꯧꯏ꯫ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯅꯪꯒꯤ ꯆꯥꯗꯨꯕꯣ? ꯆꯥꯕꯨꯗꯤ ꯑꯁꯥꯏꯅ ꯂꯣꯏꯔꯦ, ꯇꯟ ꯍꯧꯒꯠꯂꯤꯕꯁꯤꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯇꯞꯈ꯭ꯔꯦꯗ꯫ ꯂꯣꯏꯔꯅꯤꯗ, ꯃꯤꯅꯤꯠ 5ꯗꯒꯤ ꯋꯥꯅꯤ, ꯅꯪꯁꯨ ꯈꯔ ꯄꯥꯡꯉꯨꯗꯅ, ꯀꯞꯀꯥꯁꯤ ꯆꯥꯝꯊꯣꯛꯂꯣ ꯂꯥꯎ꯫ ꯑꯃꯤꯔ ꯃꯃꯥꯅ ꯀꯞ ꯄ꯭ꯂꯦꯠꯁꯤꯡ ꯆꯥꯝꯂꯤꯕꯗꯨ ꯌꯥꯎꯔꯩ꯫ ꯃꯃꯥꯅ ꯈꯥꯝꯃꯤ꯫ ꯑꯄꯥꯗ ꯇꯥꯛꯂꯨꯆꯣ, ꯀꯥꯏꯗꯨꯅ ꯇꯣꯛꯂꯔꯅꯤ, ꯑꯩ ꯇꯧꯒꯦ꯫ ꯑꯃꯤꯔ ꯊꯣꯛꯂꯛꯄꯗ ꯐꯝꯅꯐꯝ ꯀꯥꯗ ꯃꯄꯥ ꯐꯝꯂꯝꯕꯗꯨ ꯎꯔꯦ꯫ ꯃꯥꯒꯤ ꯆꯥꯆꯥꯁꯨ ꯆꯪꯂꯛꯂꯦ꯫ ꯃꯄꯥꯅ ꯍꯧꯒꯠꯇꯨꯅ ꯁꯂꯥꯝ ꯇꯧꯕ, ꯆꯥꯆꯥꯅ ꯑꯃꯨꯛ ꯑꯣꯜꯂꯛꯄ ꯌꯦꯡꯂꯝꯂꯒ ꯃꯆꯦꯝꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯝꯍꯧꯔꯦ꯫ ꯆꯥꯗꯨ ꯂꯥꯟꯊꯣꯛꯎꯔꯣ ꯏꯆꯦ꯫ ꯑꯃꯤꯅꯥꯅ ꯇ꯭ꯔꯦ ꯑꯃꯗ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨ ꯄꯨꯗꯨꯅ ꯐꯝꯐꯝ ꯀꯥꯗ ꯂꯥꯛꯂꯦ꯫ ꯒꯨꯗ ꯃꯣꯔꯅꯤꯡ ꯆꯥꯆꯥ꯫ ꯒꯨꯗ ꯃꯣꯔꯅꯤꯡ ꯏꯕꯦꯝꯃ, ꯏꯆꯥꯅ ꯀꯌꯥꯗ ꯋꯥꯅ ꯍꯣꯠꯅꯔꯕ꯫ ꯆꯥ ꯈꯤꯇꯪ ꯂꯣꯟꯕꯕꯨ ꯋꯥꯕ ꯍꯧꯅꯕ꯭ꯔꯥ? ꯍꯥꯎꯕꯨ ꯍꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦ꯫ ꯀꯔꯤꯒꯤ? ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯀꯌా ꯍꯥꯎꯅ ꯄꯤꯖꯔꯦ ꯅꯪꯅ꯫ ꯑꯃꯤꯔꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯏꯆꯦꯗꯤ ꯆꯥꯛ ꯊꯣꯡꯕ ꯌꯥꯝꯅ ꯍꯩꯕꯅꯤ꯫ ꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯕꯗꯒꯤ ꯆꯥꯆꯥ ꯑꯕꯗꯨꯜꯂꯥꯅ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯃꯤꯅꯥꯅ ꯆꯩꯔꯛꯏ꯫ ꯍꯥꯏ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯃ꯫ ꯑꯃꯤꯔ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯏꯕꯦꯝꯃ, ꯅꯧꯄ꯭ꯋꯥꯒꯤꯁꯨ ꯄꯨꯕꯤꯔꯛꯎ꯫ ꯄꯨꯔꯛꯀꯦ ꯆꯥꯆꯥ꯫ ꯑꯃꯤꯔ, ꯁꯤꯗ ꯐꯝꯃꯨ ꯂꯥꯎ, ꯀꯧꯁꯤꯜꯂꯤ ꯃꯥꯒꯤ ꯆꯥꯆꯥꯅ꯫ ꯑꯃꯤꯅ ꯆꯤꯡꯉꯩ ꯆꯪꯈ꯭ꯔꯒ ꯃꯧꯄ꯭ꯋꯥꯒꯤ ꯁꯔꯨꯛ ꯄꯨꯔꯛꯏ, ꯇꯦꯕꯜꯗ ꯊꯝꯂꯩ꯫ ꯆꯥ ꯀꯞ ꯑꯃꯒ ꯇꯜ ꯄ꯭ꯂꯦꯠ ꯑꯃꯒ ꯃꯄꯥꯟꯂꯣꯝꯗ ꯄꯨꯊꯣꯛꯈꯤ꯫ ꯑꯃꯤꯅ ꯍꯟꯖꯤꯜꯂꯛꯄꯗ ꯃꯥꯒꯤ ꯆꯥꯆꯥꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ ꯂꯥꯛꯑꯣ, ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏ ꯊꯛꯃꯤꯟꯅꯁꯤ, ꯏꯃꯥꯗꯤ ꯍꯪꯒꯣꯏꯒꯅꯤ꯫ ꯏꯃꯥꯗꯤ ꯆꯥ ꯊꯛꯇꯦ ꯆꯥꯆꯥ꯫ ꯑꯃꯤꯅ ꯐꯝꯂꯔꯕꯗ ꯃꯦꯍꯔꯥꯂꯤꯅ ꯍꯧꯗꯣꯛꯂꯛꯏ꯫ ꯁꯥꯍꯦꯕ, ꯍꯥꯟꯅꯅ ꯈꯪꯍꯧꯗꯕꯅꯤꯅ ꯁꯦꯕꯥ ꯑꯃꯠꯇ ꯃꯊꯣꯡ ꯆꯥꯗ꯭ꯔꯦ, ꯅꯣꯡꯃ ꯑꯃꯨꯛ ꯆꯥꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯁꯨ ꯂꯥꯛꯆꯈꯤꯅꯤ ꯁꯥꯍꯦꯕꯀꯤꯗ꯫ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔꯁꯨ ꯉꯁꯤꯗꯤ ꯃꯇꯝ ꯆꯥꯅ ꯌꯧꯔꯛꯂꯦ, ꯈꯣꯗꯥꯅ ꯊꯧꯖꯥꯟꯕꯤꯔ ꯃꯥꯜꯂꯦ꯫ ꯑꯩꯅ ꯌꯨꯝ ꯈꯪꯉꯛꯎ ꯍꯥꯏꯔꯕꯅꯤ꯫ ꯌꯨꯝꯕꯥꯟ ꯆꯥꯗꯦꯗ ꯁꯥꯍꯦꯕ, ꯏꯀꯥꯏꯗ꯫ ꯁꯦꯕꯥ ꯍꯥꯏꯕꯕꯨ ꯏꯕꯦꯝꯃ ꯑꯃꯤꯅꯥꯅ, ꯁꯥꯍꯦꯕꯅ, ꯏꯕꯦꯝꯃꯅ ꯑꯗꯨꯒ ꯑꯃꯤꯔꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯁꯤꯅ ꯑꯩꯍꯥꯛ ꯄꯨꯡꯄꯦꯟ ꯄꯦꯟꯖꯔꯕꯅꯤ꯫ ꯑꯩꯒꯤꯗꯃꯛ ꯄꯪꯋꯥ ꯋꯥꯕꯤꯔꯦ꯫ ꯑꯩꯒꯤꯗꯃꯛ ꯆꯥꯆꯥꯅ ꯆꯥꯗ ꯊꯛꯇ ꯇꯨꯝꯗ ꯍꯤꯞꯇꯅ ꯀꯌా ꯋꯥꯕꯤꯔꯛꯏ ꯂꯝꯕꯤꯗ꯫ ꯑꯇꯩꯗꯤ ꯂꯥꯏꯔꯤ, ꯑꯃꯤꯔꯅ ꯆꯥꯆꯥꯒꯤ ꯏꯆꯥꯅꯨꯄꯤ ꯑꯩꯒꯨꯝꯕꯤ ꯑꯃ ꯂꯩ ꯍꯥꯏꯅ ꯇꯝꯃꯤ꯫ ꯑꯩ ꯅꯣꯡꯃ ꯁꯛ ꯈꯪꯅꯔꯛꯈꯤꯅꯤ꯫ ꯈꯨꯡꯒꯪꯒꯤ ꯌꯨꯝꯕꯥꯟꯅꯤꯗ ꯏꯕꯦꯝꯃ, ꯏꯀꯥꯏꯗ, ꯌꯨꯝꯕꯥꯟ ꯆꯥꯗꯦꯗ꯫ ꯆꯥꯆꯥꯅ ꯂꯩꯅꯔꯤꯕ ꯌꯨꯝ ꯅꯠꯇ꯭ꯔꯅꯦ? ꯌꯨꯝꯕꯥꯟ ꯆꯥꯗꯦ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯤ ꯂꯩꯕ ꯌꯨꯝꯕꯨ ꯀꯔꯤꯒꯤ ꯌꯨꯝꯕꯥꯟ ꯆꯥꯔꯣꯏꯗꯒꯦ? ꯑꯃꯤꯔꯅ ꯃꯔꯛ ꯊꯠꯂꯛꯏ꯫ ꯏꯆꯦ, ꯑꯩꯅ ꯍꯥꯏꯕꯗꯣ, ꯑꯩꯗꯤ ꯍꯧꯖꯤꯛ ꯆꯠꯀꯅꯤꯀꯣ꯫ ꯆꯥꯆꯥꯒꯤꯗ ꯍꯥꯏꯕꯗꯨꯔꯥ? ꯍꯣꯏꯅꯦ, ꯆꯥꯆꯥ ꯍꯣꯏꯗ꯫ ꯑꯃꯤꯔ, ꯑꯄꯥꯁꯨ ꯏꯆꯦꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯅꯣꯡꯃ ꯂꯥꯛꯎ, ꯂꯝ ꯌꯥꯝꯅ ꯂꯥꯞꯄꯤ, ꯋꯥꯒꯅꯤ꯫ ꯒꯥꯔꯤꯗ ꯆꯠꯄꯕꯨ ꯋꯥꯏ ꯍꯥꯏꯕ꯭ꯔꯥ? ꯑꯩ ꯌꯥꯝꯅ ꯆꯠꯂꯄꯣꯠꯅꯤ꯫ ꯆꯠꯂꯨ ꯆꯠꯂꯨ, ꯑꯗꯨꯒꯅꯦ ꯃꯤꯒꯤ ꯌꯨꯝꯗꯅꯦ ꯀꯣꯏꯂꯥꯡ ꯂꯥꯡꯒꯅꯨ꯫ ꯍꯦꯛ ꯌꯧꯕꯒ ꯀꯣꯛ ꯍꯦꯛ ꯍꯜꯂꯛꯀꯗꯧꯕꯅꯤ꯫ ꯑꯄꯥ ꯑꯣꯐꯤꯁ ꯀꯥꯒꯗꯧꯔꯤꯕꯅꯤ, ꯃꯆꯦꯝꯅ ꯍꯥꯏ꯫ ꯑꯩꯕꯨ ꯑꯉꯥꯎꯕꯔꯅꯦ? ꯉꯥꯎꯏ ꯍꯥꯏꯕ ꯅꯠꯇꯦ, ꯉꯥꯎꯁꯤꯟꯅꯗꯅꯕ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯣꯡꯌꯥꯏ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯥꯏ ꯃꯛꯁꯤꯜꯂꯤ꯫ ꯃꯦꯍꯔꯥꯂꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯃꯤꯔ, ꯅꯪ ꯆꯥꯆꯥꯒꯤ ꯌꯨꯝ ꯐꯖꯅ ꯈꯪꯂꯛꯀꯗꯧꯕꯅꯤ꯫ ꯅꯆꯦꯒ ꯑꯩꯒ ꯆꯠꯄꯗ ꯅꯪꯅ ꯇꯥꯛꯄ ꯉꯝꯅꯕ꯫ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ, ꯆꯥꯆꯥ ꯅꯪ ꯐꯖꯅ ꯇꯥꯛꯄꯤꯌꯨ꯫ ꯇꯥꯛꯀꯅꯤ ꯏꯆꯥꯁꯤꯗꯤ꯫ ꯆꯥ ꯊꯛꯄ ꯂꯣꯏꯔꯛꯂꯗꯨꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯑꯃꯤꯅꯥꯅ ꯇꯥꯛꯇꯨꯅ ꯗ꯭ꯔꯥꯏꯚꯔꯅ ꯄꯣꯠꯆꯩ ꯊꯥꯡꯗꯣꯛꯂꯨꯔꯦ꯫ ꯑꯗꯨꯗꯤ ꯁꯥꯍꯦꯕ, ꯋꯥꯔꯧꯕ ꯌꯥꯗ꯭ꯔꯦ, ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯦ꯫ ꯁꯂꯥꯝ꯫ ꯁꯂꯥꯝ꯫ ꯃꯪꯒꯜ ꯑꯣꯏꯕꯤꯌꯨ ꯁꯥꯍꯦꯕ, ꯈꯔ ꯋꯥꯕꯤꯈ꯭ꯔꯦ꯫ ꯏꯕꯦꯝꯃ ꯑꯃꯤꯅꯥ, ꯃꯪꯒꯜ ꯑꯣꯏꯌꯨ꯫ ꯏꯄꯥ ꯆꯠꯂꯒꯦ꯫ ꯑꯃꯤꯅꯥꯅ ꯃꯃꯥꯕꯨ ꯀꯧꯊꯣꯛꯏ꯫ ꯅꯨꯔꯥ ꯕꯦꯒꯝ ꯏꯃꯨꯡꯗꯒꯤ ꯃꯀꯣꯛ ꯃꯔꯨ ꯈꯨꯝꯖꯤꯟꯗꯨꯅ ꯊꯣꯛꯂꯛꯂꯒ ꯅꯣꯡꯌꯥꯏꯗ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫
Salam tawjari saheb. Ibema ibung chatle. Warouba yadeko pangwa wabire. Karimata wajade saheb. Aikoigi iraibak phabani. Mapa macha makoi mayam gari thariba adomda nongyaibu thindok-lai. Amir di gari da hana na phamlamle. Nongyai gari da kakhatlaga amuk hana salam tawnare. Driver na gari thodok-tuna thoklagle. Lambi achauba hek tarakpada nongyai na taktuna makha pangna. Chingjum turel torban taba lambi tamna gari thodorakle. Nagyeta pareng manana lengkriba thaibong hainau haipal singi marakta koyet fisang tabagum laikriba lambini. Yet oidana Chingjum turena khongnung pakna mabuk tapna cheli. Turel ki khongnung dagi haurakpa malang saum langbada unawana singa leng chatliba pumna maktu urakpada nongyai amukta ukhidribagum mamit ko khidre. Ona khiramle lambi gi leithok leisin kaya. Lamhang oina taramba lambi gi naget achauba apikpa yum kaina pareng leng achauba sarkar gi loisang school college na pumthan thalamle. Phana sangna thawraklaba matung nongpok nongchup kha awang phangba lamlong ama phanglakpada driver na hanglai nongyaida. Saheb lambi sibu kadom da thawgadabano. Kha pangna adum thawbiyu. Chacha nakoi yumsidi yamna thapina. Aina haidra yamna thapi haina warabra. Wadeda. Arembada upun chare se fisina nakok khumjilu lok thungari. Magi ngaksamda yetlamba phi matektu amirda insinbi. Koktu khumjilu tumninglabasu tumthou ichasidi. Lepalaitana thauri gari du mi tadaba lamhang tumhang mathang lamduna. Amir tumna phumba ngamdraduna magi chachada mamit mana chejet usinduna mathari. Ikui dana ching macha ama urakle. Chingi nakanda oirom thangbada piklaba khonglambi amatang laikri nongyai na hairai. Gari chatpa yaba lambi loire babu aigi yum ching sigi wangmadani. Ibe mana yum phawba thilamo hai lambi amata leitrabra. Leitre khongna chatkhiba yarani pangwa wabire. Amir ipale haurage ko. Chacha ai khongna chatlabasu nangi yumdo khangningbani. Adubu ai hak koksi yamna ngawre. Iche ga nongma laklage. Phi si pukhro. Phi du nahak adum pukhro. Aina asaina wagani haidro nang yade do. Driver babu Amir bu khara cheksinna karimata nungsa thabi ganu. Nongyai Amir gi marai bakta chuppi. Jejet koli mana iliba phi du ningthina semjinbi. Magi pot trunk macha aduga handbag tu gari dagi lauthare. Amir ipale haurage ai hak nongma lake nahak hankro. Amir mamit pangthok tu na yenglei. Mamit animak ingang ui. Makut macha ani du lonaraga hairai. Salam chacha. Salam chaloka Amir driver babu lengo. Salam saheb leibi horo. Gari mamai laikre chacha gari du yengduna mafam du da leptuna leihore. Gari asum thogat kiduna khuning thek saba lamkhai amada haidoktuna chatkre adu phawba nongyai leptuna yenghori. Asomda pung mapan hela phawba gari halaktrabada meherali magi laikon macha du da koichat chatuna gari ngairi. Phana kuina ngairaba matung macha nupi bu kauthulai. Amina mapagi nakta yaurakpada mapana hanglai. Ibema haujuk phawba gari halaktribasibu kari tawrabano. Aidi thabaksu yamna leihowi nangi chachana hairambadu mail mari mangadani haibada. Adum hairami apa gari bera tawraba jatla. Gari di ahanbani driver achauba haire thainagi ariba driver ni. Katu karan tawba misu nate. Aina haibadi nangi chachadubu karamba mitano masam manasu khai kadaida unarakpano nahaka. Kolkata da unarakpani apa. Kadai dagi lakpani hai. Aiso adumna hanghaude. Kolkata dagi air da lakhe tawbada ticket phangdraduna kuina ngaiba tarabada train da chatlage haiduna ticket kakke honari mahaka unabani. Mahak minungsi chawna ui mapuksu sengma mitani. Nangdi kambang na khangliba. Aigi sit phangnaba honabada mahak na koi chen duna honabiki. Paisa budi khara tingki adusu mahana lawba nate. Makoi
ब्रोकरसिंगना लौबने महाकना लौदनबा कन्ना होटनाबिखि ट्रेन दा आइगी सनागी चेनसी तत्तुना ताहौरबनी आइदी तत्ली हाइबा फावबा खंगद्रबनी अदुबु महाकना खुलक्तुना आइंगोंदा यामना नुंगाइतना सनागी चेन अमा तारामदुना खुल्ले कनागी ओरमगदबनो खंगदे हाइदुना चेनदु आइंगोंदा उतलबदगी खंगबनी माना अदुम लौखिबदा करिसु खंगलरोइदौबनी आइगी पोट मयामदु कुली अमुक हाइनरुदना महाकना थांगतोक थांजिन तौबिरई मचादौना यामना वाना होटनाबिरई आइगिदमक यामना वाबिखि असिदबु महाक फत्तबा मिनि करम हाइने आइसु थाजै अदुबु आइना असुम येंगबदा महाक करिगुंबा अमा लोटलिबगुम उइ हंगबा खुदिंगमकि चिंगनाबगुम हेक हेक तौइ करिगुंबदा इखंग खंगहौदना ममाय माइथोंग मक्सिनना उइ वा अमदि लै अपा करिनिना मागिसु आइगी चही लेंगा ओइबी मचानुपी अमा लैहौवी उदबा यामना कुइरे हाय अदुगिसु ओइरंबा याय तो अदुमक्सु चिंगनानिंगाइनि बिजनेस की चटपदबु कयाम कुइना चटकदगे करिगुंबा अमा लैबा ताय अदुबु अपा महाक फत्तबा मिदि मांदे ट्रेन दा फुरित खाउ चप्पा मी फारबा फाउ महाकना फुबिदनबा हाइजै आइगी इमांगमक्तदनी अतोन नतासिंग उरगा महाक मिनुंगसि चावी फत्तबा गुंडासिंगना आइंगोंदा करेम कथाइनबगी थौदौ उबदा महाक करिमता नाचुंगदना मखोइगा सिंगनाखि फत्तबा मी ओरंगदौबा मांदे अमीना ममिता इरा चेलई मपाना मुन्ना येंगई अफबा मीबुदी ओइरमगनी अदुबु इचिंग चिंगनबा अमदि लैबगुम तौइ खंगदेदा इमुंगदगी नूरा बेगमना फोन लाई हाइदुना मचानुपीबु कौरई अमीना चेंसिलई मपासु इनरई अमीना फोन पाइखतली ngaihak तारगा अपागिनी हारगा मपादा फोन लानसिलई मपाना फोन लौरगा मेहराली लैजरे ताकपियु मेहराली हाइरकलिबदु मुन्ना ताय अदुगा खुमलई चुम्मी साहेब आइगी ड्राइवरनी ममिंग अचौबा कौई पुंग तरुकी अदुवाइदा डिपार्टमेंट की जिप्ता मी अमा थिल्लुनबा थाखिबनी फोन अमुक ताय खोंजेल हाइना हाइरई ओह माय गॉड महाक हौजिक करी फिबमदा लैरे अमुक ताय अमीना इथक थकना मपादा येंगलई ऑपरेशन हाइबा हौजिक तौरी हाइबा फनी आई हौजिकमक यौजरके फोन दु थमगे तौई अमुक्तन थांगथांगतली वा अमतगा फोन दु थमख्रबा माले रिसीवर दु अदुम थादरे अमीनाना हंगी कैदौराबा अपा कनानो ऑपरेशन हाइबबु अचौबगी ड्राइवर महाक मसादा अचोक अबन नंगलबा माले जिप दु हाइजेक तौख्रे हाइमा अमेरदी हाइरम लगा फमथै अमीना मकोक पाइदुना आई हंगहौद्रे हंगे तौबदा फोन थमखिबना हानख्रे फत्तनुंगदा तौरबदी हाइरकनी हॉस्पिटल यौरगा खंगनी करिसु तौरमलोइदा आइसु चटके अपा चटसी मेहराली चंखी मागी कादा अमीनासु चेंचिनकी मपा मचा अनिमक सेम साबा लोइदुना थोकनारकले मेहरालीना नूरा बेगम दहाय नचानुपीगा आइगा थबक अमा चटलुखिगे थिरकलबदी मेडिकल कॉलेज दा चटखी हायु अमीर लाक्त्रिबसिदी कमतौबा मासु लैरमलगनी आदा मपा मचा अनिमक तफिंग चेंथोकलगी कोंथोंगलोमदा थोंगान हेक लांथोकपदा ऑक्टो रिक्शो अमा लाकपा उइ मकुत थांगतुना खामलगा मपा मचा तोंखतलगा अवांग पांगना थौतख्रे सिंथ्राउ पोकपी मेडिकल कॉलेज की कैजुअलिटी वार्ड यौरकले वार्ड की मपानदा लेपलंबा डॉक्टर अमदा हंगी डॉक्टर साहेब आई मेहराली चौधरी हाइबदुनी गवर्नमेंट एडवोकेट नि ड्राइवर अमा सोकपदुगी खुमफात्रिंगै डीएसपी जेम्स वार्ड मनुंगदगी थोकलकलगा सलाम तौई मेहरालीदा साहेब असोकपदु ऑपरेशन थिएटर दा पुशिनख्रे अमीनाना मरक थतुना साहेब आइगी इपानुपा अमीरना कदाइदा इबेमा इबुंगो दुसु सोकलब्रा मासु सोकते अदुदी गुंडासिंग अदुना पुख्रे गारीगा अमीना लेपलंबदगी तुथरई मपाना ngai अमीना अपा आई अमुक्ता फमगे डॉक्टरना इबेमा मनुंगदा पुथारुसी मपाना समदुना का मनुंगदा पुसिलई सोफा अमदा निंगथिना फमहल्ली जेम्स ना हारई करिमता नुसा थीगनु इबेमा गुंडासिंग दु चेनबा यारो मफम पुमनमक्ता अलर्ट तौख्रे इबिंगो दु करिसु तौरमलोय अपा करिसु वारुना अमीना खोदाना थौजानबिगनी अमीर सोइदना फंगनी डीएसपी साहेब अमीरबु मखोइने इबुंगोबु होस्टेस ओइना थमगनी मखोइबु तानारकनु हायरामी हाय ड्राइवरदा मखादी आइसु मुन्ना खंगजद्रे होरेन आ यौरगा खंगनी अपा चटलसी
ꯑꯃꯤꯅꯥꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ, "ꯉꯥꯏꯈꯣ ꯏꯕꯦꯝꯃ, ꯗ꯭ꯔꯥꯏꯚꯔꯒꯤ ꯄꯥꯎ ꯇꯥꯈꯤꯁꯤ, ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤ꯫ ꯇꯞꯊꯧ, ꯐꯤꯡꯒꯠꯀꯅꯨ, ꯀꯔꯤꯁꯨ ꯇꯧꯔꯣꯏ"꯫ ꯃꯆꯥꯕꯨ ꯈꯥꯝꯃꯤꯗꯤ ꯍꯥꯏꯕꯕꯨ ꯃꯦꯍꯦꯔꯥꯂꯤ ꯃꯃꯥꯏ ꯃꯥꯏꯊꯣꯡꯗꯨ ꯃꯨꯁꯤꯛ ꯃꯨꯁꯤꯜꯂꯤ, ꯁ꯭ꯋꯔ ꯍꯝꯆꯠꯅꯔꯛꯏ, ꯃꯁꯥꯗꯨ ꯇꯅꯤꯛ ꯇꯅꯤꯛꯏ꯫ DSPꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯦꯍꯦꯔꯥꯂꯤꯒ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯋꯥꯔꯗꯀꯤ ꯃꯥꯡꯒꯣꯜ ꯃꯤ ꯂꯩꯇꯕ ꯃꯆꯤ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯆꯤꯞꯄꯛꯅꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯃꯦꯍꯦꯔꯥꯂꯤ ꯂꯩꯕ ꯉꯝꯗꯅ ꯎꯏ꯫ ꯀꯥ ꯃꯅꯨꯡꯗ ꯃꯄꯥꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯂꯒ ꯑꯃꯤꯅꯥ ꯃꯃꯤꯠ ꯑꯅꯤꯗ ꯄꯤꯒꯤ ꯏꯔꯥ ꯆꯦꯜꯂꯤ, ꯃꯃꯥꯏ ꯃꯥꯏꯊꯣꯡ ꯏꯅꯐꯤꯒꯤ ꯐꯤꯖꯤꯅ ꯍꯦꯛ ꯍꯦꯛ ꯀꯨꯞꯁꯤꯜꯂꯤ꯫ ꯃꯦꯍꯦꯔꯥꯂꯤꯅ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯇꯧꯐꯝ ꯈꯪꯗꯅ ꯌꯦꯡꯂꯤ꯫ ꯇꯟꯖꯥꯗꯨꯃꯛꯇꯗ ꯅꯔꯁ ꯑꯃ ꯆꯪꯂꯛꯇꯨꯅ ꯗ꯭ꯔꯥꯏꯚꯔꯗꯨ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯗꯨꯅ ꯋꯥꯔꯗꯇ ꯂꯩꯍꯧꯔꯦ ꯇꯥꯛꯂꯔꯕꯗ ꯃꯦꯍꯦꯔꯥꯂꯤ ꯃꯄꯥ ꯃꯆꯥ DSPꯒ ꯂꯣꯏꯅꯅ ꯋꯥꯔꯗꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯃꯀꯣꯛ ꯃꯈꯨꯠ ꯕꯦꯟꯗꯦꯖꯅ ꯌꯣꯝꯂꯒ ꯗ꯭ꯔꯥꯏꯚꯔ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯝꯂꯦ꯫ ꯃꯦꯍꯦꯔꯥꯂꯤ ꯆꯪꯂꯛꯄ ꯎꯕꯗ ꯍꯧꯒꯠꯀꯦ ꯍꯣꯠꯅꯩ꯫ "ꯑꯗꯨꯝ ꯍꯤꯞꯄꯨ ꯗ꯭ꯔꯥꯏꯚꯔ, ꯀꯔꯤꯁꯨ ꯇꯧꯗꯦꯗꯅ"꯫ ꯃꯃꯤꯠ ꯑꯅꯤꯃꯛ ꯄꯤꯅ ꯊꯨꯝꯍꯠꯂꯒ ꯗ꯭ꯔꯥꯏꯚꯔꯅ ꯍꯪꯂꯛꯏ꯫ "ꯏꯕꯨꯡꯉꯣꯕꯨ ꯐꯪꯒꯅꯤ ꯁꯣꯏꯗꯅ, ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ, ꯑꯩꯅ"꯫ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯃꯊꯋꯥꯏ ꯁꯣꯛꯅ ꯀꯞꯄꯤ ꯗ꯭ꯔꯥꯏꯚꯔ꯫ ꯀꯞꯅ ꯀꯞꯅ ꯑꯃꯤꯅꯥꯅ ꯈꯨꯝꯃꯤ, "ꯇꯥꯗꯅ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯂꯥꯟꯕꯅꯤ"꯫ ꯅꯥꯛꯇ ꯂꯦꯞꯂꯤꯕꯤ ꯅꯔꯁꯅ ꯍꯥꯏ, "ꯁꯥꯔ, ꯑꯅꯥꯕꯁꯤ ꯄꯣꯊꯥꯍꯜꯂꯨ ꯍꯥꯏ ꯗꯥꯛꯇꯔꯅ"꯫ "ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯗ꯭ꯔꯥꯏꯚꯔ, ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ, ꯌꯨꯝꯗ ꯑꯩ ꯄꯥꯎ ꯊꯥꯒꯦ, ꯅꯤꯡꯊꯤꯅ ꯄꯣꯊꯥꯎ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯑꯃꯤꯔ ꯁꯣꯏꯗꯅ ꯐꯪꯒꯅꯤ"꯫ ꯃꯦꯍꯦꯔꯥꯂꯤꯅ ꯑꯁꯣꯛꯄꯗꯨꯗ ꯊꯦꯝꯖꯤꯜꯂꯝꯂꯒ ꯃꯆꯥꯅꯨꯄꯤꯒ DSPꯒ ꯂꯣꯏꯅꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫